ꯁꯤꯡ ꯑꯃꯗꯅꯦ ꯀꯥꯏꯅ ꯃꯥ ꯇꯧꯔꯤꯁꯦ ꯀꯌꯥꯗ ꯄꯪꯈ꯭ꯔꯕ ꯑꯩꯅ ꯃꯥꯄꯟ ꯍꯥꯏꯁꯤ ꯊꯕꯛ ꯆꯠꯁꯤ ꯂꯝꯒꯩ ꯆꯠꯁꯤ ꯍꯥꯏꯕ ꯇꯥꯔꯕꯗꯤ ꯌꯨꯝꯗꯒꯤ ꯆꯥꯅ ꯊꯛꯅꯕ ꯂꯧꯔꯤꯁꯤ ꯀꯥꯏꯅ ꯐꯩ ꯃꯥ ꯄꯨꯔꯛꯁꯅꯨ ꯑꯩ ꯌꯥꯔꯦ ꯁꯤꯀꯤ ꯑꯝꯇ ꯌꯥꯎꯗꯦ ꯃꯉꯣꯟꯗ ꯅꯩ ꯆꯥꯂꯣꯏ ꯑꯩ ꯍꯥꯏꯔꯤ ꯌꯨꯝ ꯆꯪꯉꯝꯗ꯭ꯔꯦ ꯄꯥꯎꯁꯦꯅ ꯑꯃ ꯂꯥꯛꯑꯦ ꯃꯥꯗꯤ ꯂꯥꯡꯕꯩ ꯆꯠꯇ꯭ꯔꯕꯅꯤꯅ ꯃꯌꯨꯝꯗꯒꯤ ꯀꯩꯅꯣ ꯆꯥꯅ ꯊꯛꯅꯕꯗ ꯇꯥ ꯌꯨꯝꯁꯤꯗ ꯄꯣꯔꯛꯑꯃꯅꯤ ꯑꯩ ꯍꯥꯏꯔꯦ ꯀꯩꯝ ꯌꯥꯎꯗꯦ ꯃꯉꯣꯟꯗ ꯈꯦꯠ ꯆꯥꯒꯦ ꯑꯦ ꯃꯥꯏ ꯍꯦꯟꯅ ꯃꯐꯝꯗꯨ ꯁꯤꯅꯤ ꯃꯥꯏ ꯌꯥꯔꯛꯇ ꯌꯧꯔꯛꯑꯦ ꯁꯤ ꯀꯩꯅꯣ ꯑꯦ ꯏꯇꯥꯎ ꯑꯩ ꯂꯥꯛꯑꯦ ꯍꯩꯅꯕ ꯁꯣꯏꯗꯦ ꯏꯇꯥꯎ ꯍꯩꯅꯕ ꯁꯣꯏꯗꯦ ꯂꯥꯛ ꯐꯝꯖꯤꯜꯂꯣ ꯍꯩꯅꯕ ꯁꯣꯏꯗꯦ ꯏꯇꯥꯎ ꯍꯥꯏꯗꯤ ꯅꯪ ꯑꯩ ꯊꯦꯡꯅꯒꯦ ꯍꯥꯏꯕ ꯃꯐꯝꯗꯨ ꯍꯧꯖꯤꯛ ꯊꯦꯡꯅꯔꯦ ꯁꯤꯅꯤ ꯅꯨꯄꯥ ꯑꯣꯏ ꯋꯥꯁꯛ ꯀꯩꯅꯣ ꯌꯥꯎꯕꯗꯣ ꯈꯤꯇꯪ ꯄꯨꯊꯣꯛꯗꯅ ꯆꯥꯔꯁꯦ ꯆꯥꯕꯗꯤ ꯀꯩ ꯆꯥꯕ ꯍꯥꯏꯗꯤ ꯆꯥꯕꯅꯤꯅ ꯏꯇꯥꯎ ꯆꯥꯕ ꯍꯥꯏꯗꯤ ꯏꯇꯥꯎ ꯅꯪ ꯀꯩꯝ ꯌꯥꯎꯔꯛꯇ꯭ꯔꯕꯣ ꯍꯥꯏꯁꯤꯕꯣ ꯀꯩꯝ ꯌꯥꯎꯗꯦ ꯌꯨꯝ ꯆꯪꯉꯝꯗ꯭ꯔꯦ ꯌꯨꯝ ꯆꯪꯉꯝꯗ꯭ꯔꯦ ꯀꯩꯅꯣ ꯍꯥꯏꯁꯦ ꯅꯪꯒꯤ ꯌꯨꯝꯗ ꯌꯥꯎꯔꯛꯇ꯭ꯔꯣ ꯍꯥꯏꯁꯦ ꯄꯥꯎꯁꯦꯅ ꯑꯃ ꯂꯥꯛꯑꯦ ꯌꯨꯝ ꯆꯪꯉꯝꯗ꯭ꯔꯦꯃꯤ ꯅꯥꯇꯩ ꯆꯥꯗꯕ ꯑꯩ ꯂꯩꯔꯤ ꯏꯇꯥꯎ ꯆꯥꯛꯇꯤ ꯂꯥꯝꯃꯦꯗ ꯏꯇꯥꯎ ꯆꯥꯛ ꯂꯩ ꯆꯥꯁꯤ ꯑꯥꯗ ꯃꯩꯈꯨ ꯀꯥꯏꯁꯦ ꯍꯣꯇꯦꯜ ꯑꯣꯏꯔꯝꯒꯅꯤ ꯑꯁꯤꯗ ꯊꯧꯁꯤ ꯀꯩꯅꯣ ꯍꯣꯏꯅꯦ ꯂꯥꯛꯑꯣ ꯆꯠꯁꯤꯅ ꯁꯦ ꯂꯨꯄꯥ ꯌꯨꯝ ꯆꯪꯉꯝꯗ꯭ꯔꯦꯃꯤ ꯅꯪꯕꯣ ꯀꯔꯤ ꯂꯥꯡꯕꯩ ꯈꯨꯠꯆꯟꯅꯣ ꯈꯣꯠꯃꯅꯤ ꯉꯁꯤꯒꯤꯁꯤꯕꯣ ꯐꯔꯦ ꯆꯠꯁꯤꯔꯣ ꯊꯣꯛꯑꯣ ꯃꯔꯥꯏ ꯂꯥꯛꯆꯔꯦ ꯇꯧꯔꯤꯁꯤ ꯂꯥꯡꯕꯩ ꯆꯠꯄ ꯀꯇꯥꯍꯨꯝ ꯁꯣꯏꯔꯣꯏ ꯏꯇꯥꯎ ꯑꯩꯗꯤ ꯄꯨꯡꯍꯣ ꯍꯦꯛ ꯍꯣꯏ ꯄꯨꯡꯄꯨꯟꯗ ꯄꯨꯜꯂꯤ ꯑꯩꯗ ꯍꯣꯕꯗꯤ ꯆꯥꯟꯅꯈ꯭ꯔꯕ ꯇꯧ ꯑꯩꯅ ꯑꯄꯨꯟꯕꯁꯤ ꯆꯥꯟꯅꯈ꯭ꯔꯕ ꯄꯛꯅꯕ ꯉꯥꯛꯇ ꯆꯥꯅꯕ ꯉꯥꯛꯇ ꯆꯠꯂꯁꯦ ꯊꯥꯞꯅ ꯂꯥꯛꯄꯒ ꯃꯤꯔꯥꯕꯥꯛꯇꯤ ꯌꯧꯔ ꯃꯥꯜꯂꯤ ꯍꯣꯏꯅꯦ ꯏꯇꯥꯎ ꯌꯧꯔ ꯃꯥꯜꯂꯤꯅꯦ ꯑꯁ ꯃꯤꯔꯩꯕꯥꯛꯀꯤꯗꯤ ꯑꯩꯈꯣꯏ ꯂꯩꯕꯥꯛꯇꯧꯅ ꯑꯗꯨꯝ ꯇꯧꯏ ꯑꯥꯗꯕꯨ ꯑꯗꯨꯝ ꯆꯞ ꯃꯥꯟꯅꯅ ꯎꯏꯕ ꯀꯩꯅꯣ ꯅꯪ ꯍꯥꯏꯗꯨꯕꯨ ꯂꯝ ꯊꯥꯞꯈꯤꯕꯩ ꯃꯤꯔꯥꯕꯥꯛ ꯍꯥꯏꯕꯅꯤ ꯃꯤꯒꯤ ꯃꯤ ꯆꯞ ꯃꯥꯟꯅꯩ ꯀꯩꯅꯣ ꯅꯪ ꯍꯥꯏꯗꯨ ꯀꯩꯅꯣ ꯑꯥꯗꯧꯗꯨꯒ ꯑꯗꯨꯝ ꯆꯞ ꯃꯥꯟꯅꯩꯅ ꯍꯥꯏꯕꯅꯤꯗ ꯑꯗꯣ ꯏꯇꯥꯎ ꯈꯥꯡꯕ ꯌꯥꯗ꯭ꯔꯦꯍꯦ ꯑꯩꯁꯦ ꯋꯥꯔꯤꯁꯦ ꯏꯇꯥꯎ ꯑꯁꯤꯗ ꯉꯥꯏꯍꯥꯛ ꯐꯝꯃꯨꯔꯁꯤ ꯁꯤꯗ ꯉꯥꯏꯍꯥꯛ ꯐꯝꯖꯤꯜꯂꯛꯑꯁꯤꯗ ꯏꯇꯥꯎ ꯑꯥꯗꯩ ꯍꯣꯇꯦꯜ ꯑꯣꯏꯔ ꯃꯥꯜꯂꯦꯅꯦ ꯆꯥ ꯒ꯭ꯂꯥꯁ ꯈꯤꯇꯪꯒ ꯊꯛꯑꯗꯤ ꯍꯧꯈ꯭ꯔꯅꯤ ꯏꯇꯥꯎ ꯆꯥ ꯂꯥꯛꯑꯣꯅꯤ ꯊꯛꯑꯁꯤ ꯂꯥꯛꯑꯣꯅꯤ ꯄꯩꯁꯥꯗꯤ ꯑꯝꯇ ꯂꯩꯇꯅ ꯀꯥꯏꯗ ꯊꯛꯇꯣꯏꯕ ꯅꯪꯅ ꯊꯛꯁꯤ ꯍꯥꯏꯗꯣꯏꯅꯦ ꯑꯩꯗꯤ ꯅꯉꯣꯟꯗ ꯌꯥꯎꯔꯤꯕꯅꯤ ꯃꯔꯦ ꯅꯇꯧ ꯌꯦꯡꯒꯦ ꯇꯧꯕꯅꯤꯅꯦ ꯀꯔꯤ ꯇꯟ ꯆꯥꯗ ꯅꯠꯇꯦ ꯀꯔꯤ ꯇꯟ ꯅꯪ ꯆꯥꯅꯤꯡꯉꯦ ꯂꯣꯏ ꯑꯩ ꯆꯠꯈ꯭ꯔꯒꯦ ꯅꯪ ꯂꯩꯍꯧꯔꯣ ꯄꯩꯁꯥꯗꯤ ꯄꯩꯁꯥꯕꯨ ꯀꯩꯅꯣ ꯑꯩ ꯂꯥꯛꯑ ꯄꯤꯒꯦ ꯅꯪꯗꯤ ꯀꯔꯝ ꯀꯥꯟ ꯂꯥꯛꯇꯣꯏꯕ ꯃꯇꯝ ꯑꯗꯨ ꯈꯪꯗꯦ ꯑꯩ ꯊꯕꯛ ꯁꯨꯔꯨꯈꯤꯅꯤ ꯄꯩꯁꯥ ꯇꯥꯜꯂꯨꯈꯤꯅꯤ ꯑꯗꯣ ꯑꯩꯅ ꯍꯜꯂꯛꯇ꯭ꯔꯤ ꯐꯥꯎꯗꯤ ꯅꯪ ꯆꯥꯃꯤꯟꯅ ꯊꯛꯃꯤꯟꯅꯔꯒ ꯑꯗꯨꯝ ꯂꯩꯍꯧꯔꯣ ꯑꯗꯣ ꯑꯩ ꯍꯜꯂꯛꯑ ꯅꯪ ꯂꯧꯊꯣꯛꯀꯦ ꯅꯪ ꯍꯥꯏꯁꯤꯅꯗꯤ ꯅꯪ ꯂꯥꯡꯕ ꯆꯠꯂꯨꯈꯤꯅꯤ ꯄꯩꯁꯥ ꯇꯥꯜꯂꯨꯈꯤꯅꯤ ꯑꯗꯨꯒ ꯅꯪ ꯍꯜꯂꯛꯀꯗꯕ ꯃꯇꯝꯗꯣ ꯈꯪꯗꯦ ꯃꯣꯏꯒ ꯆꯥꯃꯤꯟꯅ ꯊꯛꯃꯤꯟꯅꯗꯅ ꯂꯩꯍꯧꯔꯣ ꯍꯥꯏꯁꯤꯅꯤꯅꯦ ꯅꯪ ꯍꯥꯏꯁꯤꯗꯤ ꯇꯥꯎ ꯅꯪ ꯌꯥꯔꯗꯤ ꯊꯥ ꯑꯃꯃꯨꯛ ꯂꯥꯛꯑꯅꯨ ꯀꯩꯅꯣ ꯅꯪ ꯂꯥꯛꯇ꯭ꯔꯗꯤ ꯑꯩ ꯐꯖꯅ ꯅꯣꯏꯔꯅꯤ ꯃꯃꯩꯗꯗꯤ ꯂꯣꯏ ꯍꯣꯇꯦꯜꯗ ꯂꯩꯁꯦ ꯀꯅꯥꯅꯣ ꯑꯗꯨ ꯀꯨꯝꯍꯩ ꯑꯃ ꯇꯥꯅꯤꯀꯣ ꯏꯇꯥꯎ ꯐꯔꯦꯁꯦ ꯌꯥꯔꯁꯤꯗꯤ ꯏꯇꯥꯎ ꯇꯣꯛꯑꯁꯤ ꯑꯗꯨ ꯏꯇꯥꯎ ꯅꯪꯁꯨ ꯀꯣꯛ ꯌꯥꯝꯅ ꯂꯩꯕ ꯃꯤꯅꯦ ꯑꯩꯉꯣꯟꯗ ꯂꯩꯉꯣꯏ ꯄꯤꯖꯒꯅꯤ ꯑꯗꯣ ꯅꯪꯁꯨ ꯀꯣꯛ ꯈꯤꯇꯪꯗꯤ ꯄꯨꯊꯣꯔꯛꯁꯦ ꯑꯩꯈꯣꯏ ꯀꯃꯥꯏ ꯄꯩꯁꯥ ꯇꯥꯟꯁꯤꯒꯦꯗꯣ ꯑꯗꯨ ꯈꯤꯇꯪꯗꯤ ꯄꯨꯊꯣꯔꯛꯎ ꯀꯩꯅꯣ ꯑꯁ ꯏꯇꯥꯎ ꯏꯀꯥꯏꯌꯦ ꯅꯪꯒꯤ ꯆꯤꯕꯤꯗꯨꯕꯨ ꯍꯥꯎꯈꯤꯕꯅꯤ ꯆꯠꯅ ꯋꯥꯔꯤ ꯁꯥꯟꯅꯔꯣ ꯍꯣꯏ ꯏꯇꯥꯎ ꯑꯁ ꯑꯗꯨ ꯏꯇꯥꯎ ꯉꯁꯥꯏꯗꯒꯤ ꯑꯩꯈꯣꯏꯕꯥꯅꯤ ꯂꯥꯛꯃꯤꯟꯅꯩꯁꯦ ꯃꯤ ꯑꯃꯇ ꯈꯪꯅꯗꯦ ꯏꯇꯥꯎ ꯍꯣꯏꯅꯦ ꯏꯇꯥꯎ ꯆꯨꯝꯃꯤꯅꯦꯍꯦ ꯑꯗꯨ ꯏꯇꯥꯎ ꯑꯩꯈꯣꯏꯕꯥꯅꯤ ꯀꯥꯏꯅꯒꯗꯧ ꯊꯣꯛꯑꯁꯤ ꯑꯩꯅ ꯃꯤ ꯑꯃꯗ ꯑꯩꯒꯤ ꯏꯇꯥꯎꯗꯨ ꯎꯕ꯭ꯔꯥ ꯍꯪꯉꯅꯤ ꯅꯪꯒꯤ ꯅꯃꯤꯡ ꯃꯊꯥꯁꯨ ꯈꯪꯗꯦ ꯃꯤꯗꯨꯅ ꯑꯩꯉꯣꯟꯗ ꯍꯪꯉꯛꯑꯅꯤ ꯅꯪꯒꯤ ꯅꯃꯥꯟꯅꯕꯗꯨꯒꯤ ꯃꯃꯤꯡ ꯀꯩ ꯀꯧꯏꯅ ꯑꯗꯨ ꯑꯩꯅ ꯈꯪꯗꯒꯨꯝ ꯇꯧꯗꯨꯗꯤ ꯀꯨꯝꯍꯩꯗ ꯑꯗꯨ ꯑꯣꯏꯔꯅꯤꯗꯤ ꯏꯇꯥꯎ ꯍꯣꯏꯅꯦ ꯏꯇꯥꯎ ꯃꯤꯡꯕꯨꯛꯇꯤ ꯈꯪꯅ ꯌꯥꯏꯅꯦ ꯀꯔꯤ ꯃꯤꯡ ꯀꯧꯒꯦ ꯋꯥꯪꯗꯨꯐꯥꯎꯗꯤ ꯆꯦꯈꯥꯏꯌꯦ ꯏꯀꯥꯏꯈ꯭ꯔꯦꯗ ꯅꯪ ꯍꯥꯟꯅ ꯍꯥꯏꯔꯛꯑꯣ ꯑꯩꯒꯤꯔꯣ ꯍꯨꯠ ꯏꯇꯥꯎꯒꯤꯗꯤ ꯑꯗꯣꯝꯒꯤ ꯍꯨꯠ ꯑꯩꯁ ꯃꯤꯡꯁꯤ ꯕꯦꯔꯥ ꯑꯃ ꯀꯥꯗꯧꯔꯤꯗ ꯀꯩꯗꯧꯔꯒꯦꯅꯦ ꯏꯇꯥꯎ ꯑꯩꯒꯤꯅ ꯐꯦꯠ ꯀꯧꯕ ꯀꯔꯤ ꯍꯨꯠ ꯐꯦꯠ ꯁꯥꯕꯥꯁ ꯃꯤꯡꯕꯨꯛꯇꯤ ꯃꯥꯡꯅꯔꯣꯏ ꯏꯇꯥꯎ ꯏꯀꯥꯏꯅꯕ ꯉꯥꯛꯇ ꯏꯇꯥꯎ ꯏꯇꯥꯎ ꯈꯣꯡꯒꯨꯟꯁꯤꯕꯨ ꯏꯇꯥꯎ ꯀꯩꯒꯤꯅꯣ ꯏꯇꯥꯎ ꯃꯁꯤ ꯏꯇꯥꯎ ꯑꯩꯅ ꯍꯥꯏꯖꯧ ꯍꯥꯏꯔꯗꯤ ꯁꯟꯒꯤ ꯈꯣꯡꯒꯨꯟ ꯏꯇꯥꯎ ꯆꯨꯝꯃꯤ ꯏꯇꯥꯎ ꯁꯟ ꯈꯣꯡꯒꯨꯟꯅꯦ ꯃꯁꯤ ꯏꯇꯥꯎ ꯑꯩꯕꯨ ꯍꯥꯏꯖꯧ ꯍꯥꯏꯔꯗꯤ ꯃꯁꯤ ꯁꯟꯁꯦ ꯃꯕꯨꯛ ꯀꯪꯏ ꯁꯟ ꯈꯣꯡꯒꯨꯟꯗꯕꯣ ꯑꯗꯨꯒꯤ ꯃꯇꯤꯛ ꯆꯥꯕ ꯄ꯭ꯔꯃꯥꯟ ꯄꯤꯌꯨ ꯍꯧꯖꯤꯛ ꯌꯦꯡꯉꯨ ꯏꯇꯥꯎ ꯂꯥꯏꯕ ꯖꯤꯕꯁꯦ ꯃꯥꯡꯗ ꯇꯥꯔꯤꯕ ꯈꯣꯡꯒꯨꯜ ꯑꯗꯨꯕꯨ ꯇꯨꯡꯒꯤ ꯃꯈꯣꯡꯗꯨꯅ ꯅꯦꯠ ꯆꯠꯄꯅꯤ ꯏꯇꯥꯎ ꯌꯦꯡꯉꯣ ꯑꯁꯤꯗ ꯇꯥꯔꯤꯕ ꯈꯣꯡꯒꯨꯜ ꯑꯁꯤ ꯃꯥꯡꯗ ꯇꯥꯔꯤꯕ ꯈꯣꯡꯒꯨꯜ ꯑꯁꯤꯕꯨ ꯇꯨꯡꯒꯤ ꯃꯈꯣꯡꯗꯨꯅ ꯂꯥꯝ ꯐꯪꯗ꯭ꯔꯦ ꯑꯩꯗꯤ ꯁꯟ ꯑꯗꯨ ꯃꯕꯨꯛ ꯀꯪꯊꯣꯛꯑꯗꯅ ꯇꯨꯡꯒꯤ ꯃꯈꯣꯡꯗꯨꯅ ꯂꯥꯝ ꯐꯪꯗꯕꯅꯦ ꯂꯟ ꯊꯥꯕꯅꯤ ꯏꯇꯥꯎ ꯆꯨꯝꯃꯤꯅꯤ ꯏꯇꯥꯎ ꯑꯗꯣ
ꯑꯩꯕꯨ ꯍꯥꯏꯖꯕꯗꯤ ꯁꯟꯅꯁꯦ ꯃꯃꯤꯠꯅ ꯇꯥꯡ ꯀꯣꯡꯉꯣꯟꯗꯕꯣ ꯏꯇꯥꯎ ꯁꯟꯁꯦ ꯃꯃꯤꯠ ꯌꯦꯠꯅꯤ ꯇꯥꯡ ꯌꯦꯠꯁꯨ ꯑꯣꯏꯁꯨ ꯍꯥꯏꯕ ꯉꯝꯕ ꯅꯪꯅ ꯑꯩꯉꯣꯟꯗ ꯁꯤꯡꯗꯣꯏꯕ ꯌꯦꯠꯅꯤ ꯌꯦꯠꯃꯛꯅꯤ ꯏꯇꯥꯎ ꯑꯗꯨꯒꯤ ꯈꯨꯗꯝ ꯑꯃ ꯇꯧꯕꯤꯌꯨ ꯌꯦꯡꯉꯨ ꯏꯇꯥꯎ ꯁꯟ ꯍꯥꯏꯕ ꯁꯥꯔꯗꯤ ꯁꯖꯤꯛꯁꯦ ꯑꯗꯨꯕꯨ ꯁꯤꯗꯤ ꯌꯦꯡꯉꯨ ꯑꯣꯏꯔꯣꯝ ꯊꯪꯕꯁꯤꯡꯁꯤꯗ ꯅꯩꯁꯟꯅ ꯆꯥꯏ ꯌꯦꯠꯂꯣꯝ ꯊꯪꯕ ꯁꯖꯤꯛꯁꯤꯡꯁꯦ ꯌꯥꯝꯅ ꯆꯥꯔꯝꯗꯦ ꯑꯗꯨꯒꯤ ꯌꯥꯝꯅ ꯐꯩ ꯑꯁꯤꯅ ꯇꯥꯛꯄꯗꯤ ꯁꯟ ꯑꯗꯨꯒꯤ ꯃꯃꯤꯠ ꯑꯗꯨ ꯌꯦꯠꯂꯣꯝ ꯑꯗꯨ ꯎꯗ꯭ꯔꯕꯅ ꯑꯣꯏꯔꯣꯝꯒꯤ ꯊꯛ ꯑꯁꯤꯗꯪ ꯂꯣꯏꯅ ꯆꯥꯔ ꯆꯠꯈ꯭ꯔꯒ ꯌꯦꯠꯂꯣꯝꯁꯤꯡꯁꯦ ꯑꯝꯇ ꯆꯥꯔꯝꯗꯕꯅꯦ ꯏꯇꯥꯎ ꯐꯖꯩ ꯏꯇꯥꯎ